Manipur mito khanduk dingai Census Touba Yaroi nataga NRC nataga masika manaba chana kanun ama thamlaba matungda Manipur Census tawgadabani haiduna miyamna khagi iho horiyo Ini juga kapan dia ini? mito bahana khandolaba matungda Manipur Census taw haibani adubu masiga mari raina na Manipur ke governor amadi chief minister da JDF ki magai de ki Census je khara ye thokina ba haise kibala gra bachu government ki side ki ngasi public response ta birak taba masina maram hoega miyam gi homo miyam horiช่วยไปช่วยกันนะ